Ahingda laklaga amot akai bora bora North AOC da cheliba turel asida itat tatana langtharambana mafam asi mosinbani. Chingmairongdagi asum laktuna MPSC office Imphal hotel fauna laklaga North AOC fauna cheliba turel aduda tariba drain asi singchenbagi mahutta plastic bottle drug sizinaba singna langsilamba sirin na pik thangatuna nong khastang tabada manaknakpada leiba yum sing ichaw toina thoi. Matam amada drain asidagi nga fauba faduna chanarami adubu achauba hotel sing ama sajilakpana drain cheliba aduda pipe macha macha pansinbadagi ising chenba ngamdabagi achauba maram amasu oi. Oiragli pa fibam asida numit kharanigi mamangdagi PWD gi makhada drain sing asi Sengdokpagi thabak chatharakli. Sumna government na laukhalakliba khongthang asi hainingai leitana thagali haina manaknakpada leiba miyoi amana ikhoigi paumisingda thamlakhi. Akoigi iram nala si sengbagi tabak se sumaina paikhat pirakpase akoina khangjarakpadasu ahanbasu oirangmani ane lawe ado sumaina singbibase yamna thagale ado sakagi mateng khata sumaina singbiba ngaiba khata natana koi pajai koina su tawba dakale habisisu sumaina parama tambibane haina su lawe akoigi iram nala se masina akoigi chingmairongdagi na BOC phawbagi asida aikoina leijiba sigi iram nala asina sengakta si ajik sengma matam sida aikoina ure hadi matam kya sengaktre habise aduga aikoigi jaga khata sengba sinasu oide habise aduna makongdagi sengukpa taragadi madu sengbudugi kanabado phangba haitare. North AOC gi manakta leiriba miyoi singna phongdorakpagi matung inna miyamna BOC hairagi henna khangnariba mafam asi fauna cheliba turel asi amot akai hundokfamga chap manare. Ngarang nahan khakta government na tatani furomgi plastic bottle sing sengdokhibagi turel asi ichel kankhatpa horaglabani adubo ahingda gari da laklaga phatta haothi sing langsilambagi thabakti adumak leptri. Turel asi Naga River fauraga Nambul turel da taraba matungda langthokpa amuk tin khigadawribani adubu miyamna thadaba amot akai kaya aduna turel asi modhanbata natana langthokpa pusu manghangadawribani. Lubananba lamdam ama oinaba honabada sarkar khaktagi mathauni haina inthokpa yaroi praja khudingmakna gyan taminaba changi haina akoibagi miyamna phongdorakhi. Haothi na idi yamna marmoraga aikoi turenje yam molamba nambun turenje ado sarkar gi through dagi ngarang nahandagi nami humni mari ni changna koi JCB ani ahum laaga othokna sengdokna yam phajana lauthokre ado hojik khara ngasi gi su moi mi ahum mari lakna makha sei koi gi yam molambado moi mari manga tawar sengdokre ado makha tabadi koi si mafam sida gari da laaga koi cherang khau da phat tawthi puraga koi sida hundok bi base masi matang di tawbi ganu aikogi public yauna ngasi ngarang dagi sengdok gari tara kunmoi hena sengdokre masidagi hanna numidangda amadi atheng bada gari macha masuda laaga masida hunjalakpasi aikogi asoiba nghaktani maramdi masigi isingjina loktak ka taraga loktak rena amotpa tagani aduna aikoida masi isana isabu manghanjaba haibadu thokani parjana wakal taminasi haiba famsai thamjari.